นี่ก็ada hojiki mai tei sing si lai rik hai khre nong mai phajan pai re ada bo macha pa me kari nom ning khre da ko hui do na pangkhong ba khong ba pangka ba pangkhul mcha ko pangkhul mcha noi gi video aman ani gum balik le edom tang ying min se ba ko noi gi yam na nok ning ba wakhal lon hasra aina hana da gi habi ba noi lan to gnu kana de aina habi ba noi nu sibgi habi ba ado hojik nupi singna asi khraba kotu do adui mamang da noi chat laga ai parthana torami ni noi ishor parthana to gido ba kotu da to gido ba nate ko ishor da parthana to ba ko niga noi na dot parthana to ba do adui mamang da khoi na hui damak na khoi gi damak parthana to wi rab ne noi na lamka ga kangpok pi kangoi gi lampi da noi na irang to ba do adui matam da khoi na khoi gi chin nau tang khun macha sing se isol moi gi wakhallon se phatre noi ma gi tangkhul sing gi wakhallon se chum hallo haina parthana to bi rab ne do hoi na di ya da ba ko ado hojik tin hoi nu pi ga ko tu mang de siara roi akhoi di ho rab ni na ko me te gi lam du khang da na me te gi lam da moi na peace tawrase peace tawrase har su khoi ngasi phau ya de ho budi ho ra bani na yara roi ne ko aduga amal le ya gido ba amal le noi na ishor da parthana to ba khara hokdong gi parthana type to ba wow la ba parthana ko adu to bai sru ko noi gi eastern flank noi gi ancient eastern flank eastern flying eastern room da pai khiba noi gi ancient sing do aduga noi gi ancient gi kholai sing go loina mak kuki da pi tho khoi to bisi lan khre hai na to do di piece chat hai bi ko pangba nakok da santhi tei man khoi hai bi su ta da ba warak ba su ta da ba tong khul ma cha ji noi gi video do yingo ne noi parthana to bodo kari no thaban chung bra ke no phaina nang parthana to ning adi na yum da changaga lot na parthana to hai ba na tro noi gi bible do ulta seran turan tra de bible oiram gani hanjin albasi shu hanjin habi ram ne noi parthana to bodo noi yum nung changaga thung lo laga parthana to hai na noi gi bible da idra done noi hai apa yam le ram ne noi gi bible to check to hai ba misi shu hanjin hai ba ne noi lan to bu su to ranu aduga lan du da lan khoi na hauding ai da khoi na sub ying ma matam da nupi sing na mi na thak na ngai sing gi pipeline kat that ba du noi nupi na tro ha hi kai do re noi na mi gi thak na ngai sing gi pipeline kak pani na hoi gi na hoi gi chakhau ma cha gi pipeline do kak ni kak ra da ne khango hoi peace pa ma de ko parthana to bu kana roi hoi parthana to ba hai ne noi de gi hin hai ne noi de gi hin na bible so hai ne do noi gi naharon sing gi kholai do doi na mak pitho aduga khoi lal le hai ro adoi di lan se khutak ta loi gini adu natradi adum comment da sun hoina haira me yingna batare ado ha khoi se asi banate ne khoi se mi ne nuga maitei nu pa gi video am tang ying se ko mana khoi sim sa ba khoi ready to buloi re gai nang na ready to buloi bdo chin na ngai gi ready ni khongo nang kayam lam na chin khar bro namai ga su uptana eigum na sing na namai du uhalo dana saktu ya darpok admi
ꯅꯪꯅ ꯀꯩꯅꯣ ꯌꯥꯝ ꯉꯝꯕꯒꯤ ꯇꯥꯏꯞꯇ ꯁꯤꯗꯨꯗꯁꯨ ꯅꯃꯥꯏꯒ ꯎꯞꯁꯤꯟꯕ ꯃꯤ ꯅꯪꯅ ꯔꯦꯗꯤ ꯆꯦꯟꯕꯒꯤ ꯔꯦꯗꯤ ꯅꯪ ꯀꯅꯥꯅꯁꯨ ꯄꯥꯝꯃꯣꯏ ꯀꯅꯥꯅꯁꯨ ꯅꯈꯣꯏꯗ ꯀꯧꯔꯔꯣꯏ ꯅꯣꯏꯗꯒꯤ ꯍꯦꯟꯅ ꯇꯥꯡꯈꯨꯜꯅ ꯂꯥꯟꯗ ꯀꯣ ꯉꯝꯕꯅꯦ ꯂꯥꯟꯁꯦ ꯍꯩꯕꯅꯦ ꯅꯈꯣꯏꯗꯒꯤ ꯃꯩꯇꯩꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏꯗ ꯁꯨꯛꯀꯧ ꯀꯧꯔꯣꯏ ꯅꯈꯣꯏꯅ 이것도 ꯈꯪꯉꯣ ꯐꯥꯒꯤ ꯇꯧꯕꯅꯦꯗꯀꯣ ꯅꯈꯣꯏ ꯁꯤꯚꯤꯜꯁꯤꯡꯗꯨ ꯀꯧꯗꯕꯒꯤ ꯋꯥꯅꯦ ꯅꯍꯥꯔꯣꯟꯁꯤꯡꯗꯨ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯣꯏꯁꯦ ꯐꯥꯒꯤ ꯇꯧꯕꯤꯔꯗꯤ ꯈꯔ ꯂꯧꯒꯗ꯭ꯔꯥꯀꯣ ꯁꯦꯡꯅ ꯍꯥꯏꯕꯤꯕ ꯑꯁꯦꯡꯕ ꯋꯥ ꯇꯥꯛꯄꯤꯔꯗꯤ ꯋꯥꯔꯛꯑꯗꯤ ꯅꯣꯏ ꯇꯥꯗꯦꯕ ꯑꯩꯁꯦ ꯏꯁꯣꯔ ꯅꯤꯡꯕ ꯀꯣ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯁꯦꯡꯕ ꯉꯥꯡꯕ ꯃꯤꯅꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯇꯥꯔꯗꯤ ꯅꯣꯏꯒꯤꯗꯃꯛꯁꯨ ꯐꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯁꯨ ꯐꯒꯅꯤ ꯑꯗꯣ ꯅꯈꯣꯏꯅ ꯂꯧꯗ꯭ꯔꯦ ꯅꯣꯏꯒꯤꯗꯃꯛꯁꯨ ꯋꯥꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯛꯀꯅꯤ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯃꯤꯒꯤ ꯏꯁꯤꯡꯒꯤ ꯄꯥꯏꯞꯂꯥꯏꯟ ꯀꯛꯈꯤꯕꯗꯣ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯌꯨꯝ ꯃꯩ ꯊꯥꯕ ꯄꯨꯂꯤꯁ ꯁꯤꯐꯥꯏꯁꯤꯡꯒꯤ ꯃꯩ ꯊꯥꯕ ꯄꯤꯁ ꯇꯧꯕ ꯁꯤꯐꯥꯏꯁꯤꯡꯗꯨ ꯃꯣꯏꯒꯤ ꯀꯦꯝ ꯃꯩ ꯊꯥꯕ ꯅꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯁꯤꯗ ꯂꯥꯛꯄ ꯁꯤꯡꯗꯨ ꯅꯨꯄꯤ ꯉꯥꯛꯇ ꯑꯃꯨꯛ ꯑꯣꯏꯌꯦ ꯑꯗꯣ ꯌꯥꯅꯔꯣꯏ ꯀꯥꯟꯅꯔꯣꯏ ꯅꯣꯏꯒꯤ ꯅꯄꯥꯅ ꯃꯥꯅ ꯐꯃꯨꯡꯗ ꯁꯦꯝꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯍꯥꯏꯕꯁꯤ ꯌꯥꯎꯔꯝꯗꯕ ꯃꯥꯜꯂꯦꯕ ꯀꯣ ꯅꯣꯏꯅ ꯀꯣꯛꯇ ꯍꯥꯞꯆꯤꯟꯗ꯭ꯔꯦꯕ ꯏꯀꯥꯏꯕꯁꯦ ꯑꯄꯪꯕꯁꯤ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯦꯕ ꯀꯣ ꯑꯗꯨꯏꯅꯦ ꯑꯩꯅ ꯍꯥꯏꯕꯤꯕꯁꯨ ꯇꯥꯗꯕ ꯋꯥꯔꯛꯄꯁꯨ ꯇꯥꯗꯕ ꯅꯄꯥꯅ ꯃꯥꯅ ꯋꯥꯔꯛꯄꯁꯨ ꯇꯥꯔꯝꯃꯣꯏꯅꯦ ꯅꯈꯣꯏꯅ ꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯩꯇꯩꯁꯤꯀꯣ ꯍꯥꯟꯅ ꯃꯣꯏ ꯃꯄꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯃꯄꯨꯁꯤꯡꯅ ꯑꯆꯧꯕ ꯄꯥꯝꯃꯦ ꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯦ ꯅꯣꯡꯃꯩ ꯐꯖꯅ ꯄꯥꯏꯔꯦ ꯑꯗꯨꯕꯨ ꯃꯆꯥ ꯄꯥꯝꯃꯦ ꯀꯔꯤꯅꯣ ꯃꯔꯝꯁꯤ ꯃꯣꯏ ꯃꯩꯇꯩꯒꯤ ꯃꯀꯣꯛꯁꯤ ꯀꯔꯤꯅ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦꯗꯣ ꯃꯤꯅ ꯑꯆꯧꯕ ꯄꯥꯝꯕꯒ ꯃꯣꯏꯅ ꯃꯆꯥ ꯌꯦꯡꯉꯣ ꯃꯤꯅ ꯅꯣꯏꯅ ꯄꯨꯁꯤꯡꯅ ꯍꯥꯟꯅꯒꯤ ꯃꯤꯁꯤꯡꯅꯀꯣ ꯀꯩꯅꯣ OBCꯗꯣ ꯇ꯭ꯔꯥꯏꯕꯗꯒꯤ ꯈꯔ ꯆꯥꯎꯕ ꯑꯣꯏꯕꯒꯤ ꯃꯣꯏꯅ ꯂꯧꯕꯅꯦꯕ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯑꯗꯨ ꯆꯥꯎꯃꯜꯂꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯛꯄ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯇꯥꯜꯂꯛꯏ ꯑꯩꯃ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯨ ꯀꯨꯀꯤꯒꯤ ꯂꯝꯁꯨ ꯇꯥꯡꯈꯨꯜꯒꯤ ꯂꯝꯁꯨ ꯀꯣ ꯅꯥꯒꯥ ꯈꯔ ꯂꯩꯕ ꯃꯅꯤꯄꯨꯔꯗꯈꯔ ꯂꯩꯕ ꯅꯥꯒꯥꯁꯤꯡꯁꯨ ꯃꯣꯏꯒꯤ ꯂꯝꯁꯨ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯟꯅ ꯃꯅꯤꯄꯨꯔ ꯀꯧꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗꯣ ꯅꯣꯏꯅ ꯁꯤ ꯆꯥꯎꯃꯜꯂꯦ ꯑꯩꯈꯣই ꯄꯨꯕ ꯉꯝꯃꯣꯏ ꯍꯥꯏꯅ 150 ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜ ꯈꯤꯇꯪꯗꯣ ꯑꯁꯤ ꯈꯤꯇꯪ ꯂꯧꯔꯒꯦ ꯍꯥꯏꯅ ꯋꯥꯔꯛꯄ ꯀꯔꯤ ꯃꯩꯇꯩꯔꯣ ꯅꯣꯏ ꯅꯀꯣꯛꯁꯦ ꯀꯔꯤ ꯕꯦꯔꯥ ꯂꯩꯕ꯭ꯔꯣ ꯈꯜꯂꯣꯗ ꯁꯤ ꯌꯥꯔꯣꯏ ꯅꯣꯏ ꯌꯥꯗ꯭ꯔꯦ ꯑꯄꯤꯛꯄ ꯄꯥꯝꯕ ꯀꯣ ꯃꯤꯅ ꯂꯝ ꯑꯆꯧꯕ ꯄꯥꯝꯕꯒ ꯅꯈꯣꯏ ꯄꯤꯛ ꯄꯥꯝꯕ ꯃꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯕꯒ ꯅꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯗꯤ ꯂꯝꯗ ꯄꯩꯁꯥꯗ ꯅꯠꯇꯦꯕ ꯄꯩꯁꯥꯗ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯕ ꯃꯤ ꯍꯣꯏ ꯉꯁꯤꯒꯤꯗꯃꯛ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯦ ꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯄꯤꯁ ꯄꯥꯝꯕꯗꯤ ꯅꯣꯏꯒꯤ ꯅꯣꯡꯃꯩꯗꯨ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯁꯤꯈ꯭ꯔꯕ ꯀꯣꯇꯨꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯊꯅꯥ ꯇꯧꯕꯗꯨꯅ ꯀꯥꯟꯅꯔꯔꯣꯏ ꯁꯤꯈ꯭ꯔꯕꯅꯦ ꯀꯣꯇꯨꯗꯣ ꯈꯪꯗ꯭ꯔꯣ ꯅꯣꯏ ꯑꯗꯨꯒ ꯅꯣꯏꯒꯤ ꯅꯣꯏꯅ ꯇꯧꯔꯛꯇ꯭ꯔꯦꯗꯅ ꯅꯣꯏꯅ ꯃꯤꯒꯤ ꯏꯁꯤꯡ ꯊꯛꯅꯉꯥꯏ ꯄꯥꯏꯞꯂꯥꯏꯟꯗꯣ ꯀꯠ ꯇꯧꯕꯅꯤꯅ ꯅꯣꯏꯒꯤ ꯆꯦꯈꯥꯎꯒꯤ ꯃꯔꯤꯟ ꯃꯆꯥꯗꯣ ꯄꯥꯏꯞꯂꯥꯏꯟ ꯃꯆꯥꯗꯣ ꯆꯦꯈꯥꯎꯒꯤ ꯄꯥꯏꯞꯂꯥꯏꯟ ꯃꯆꯥꯗꯣ ꯀꯛꯊꯠꯀꯅꯤ ꯈꯪꯉꯣ ꯃꯊꯪꯗ ꯎꯅꯔꯁꯦ